Matamgi Manipuri Wari channel asibu tabiriba khwai pumnamapu taramna okjari. Ngasi sumahusangom Langla Langjin Nimpuni ban suba tangkak amok mayamgi mafamda puduna lagjari punna taminarasi. Yamungjo mayamdodi anidugi mataududa ngakna yengnari punsibaso adu mangai adubu memthoidi gyan khangta tai matinna tapna kaujai. Iche nandoso amukka kaurai laima lembi su khummi yambungjo nandoso chansilaglaga magi lembi bu khangkon konsili lembi su ngasidi mapuroi bagi mathada kapchaduna chehi kaya wajarakpado awaba phongdokjai. Baba karino aina uriba safamsiba leise mana thongjila lepaga hairakpani nandoga lembiga so gyan khangta tai anido phatphat thadoknei. Leise madu prap changsilaglaga nandogi manakta chap lepladuna baba ima lembise pamungi kanano punsibadi pungwanga e nandoso makoldu nikli mamituna phibam chadraba punsibada yenglaga makut khudom bidu thillaga leisembagi pokompi daba makai lembida yengladuna laima icha punsibase aigi icha sana pakasana dunatra hayo laima aigi icha pakasana dunatro lembisu kapli mane yambung jogi icha pakasana dune lembigi wadu tabada nandona babungi pakasana khangaude yam thuna punsibagi manakda jensinki bete yata duna leiriba punsiba bukon khale khangaude yam thuna punsibagi manakda jensinki bete yata duna leiriba punsiba bukon khale babungi pakasana karino ngasi babungna uriba ichagi sakhamsibo aigi cha pakasana de asumna tawba yaroye ipa lae ipagi bungo ipadi mangjari tako karino nangna tawiba matawsibo asuk koiba matamse ipana namana chabu thijakibani warau chawbe wasak chitpi namana ipabu warauduna ipa icha lapnakibani ne leiriba mayamdo amana amada yengnaduna lei gyan mianman kanadre lembisu kaptuna makhutuna mathabaktuda thazinjaduna mane pomnabak aina pukjel pikpi oirubagine yambungjaw ngasidi nafamda maithire ai maithire yambungjaw ai maithire punsibasu nandobo mapani khanglakpadagi nandobo phat inthoi aduga mamaido nontharaka khunjeldo tablapna kanagi pakasanano punsiba lembida unsilaga ima mahakase aigi kanano nandodi punsibagi wadu tabada thamoidu puba ngamjai babungi pakasana aise nangbu pupa nangi babung nine nangbu babungna nungsina pakasana haina minthon jakibane nandogi wadu tabada punsibadi khangsau saugalai samamukta tamina leibe nando tamina lei punsibaso lembida yenglega makha tarai ima aina hanglibase amuktadi khumbiu mahakse aibu pokpa macha nungsiba khangdaba atumbigi macha buna luna khanduna ima ichabu nongmata thiakidraba aigi padura nando machinda pendana sanjay pakasana lesimba sungakna memthoide yenglai lembina mane nangi nanakta phamlibado nangi babungni nangdi arkene aigi chasanade Rajkumargi sagaini nangi asingba mingso nangi babungna thonbiba pakasanane nangde yengkhom natiye napana imai jabu thirakpa phangdana bahaidura imana lotkibane imagi mingso lembi kautiye leima kaubane pomnabak namaigi iralde nangi babungda saugano imagi sana nangi babungda saugano punsiba tumina leisimbaso sanariba waridu taraga tapna gyan tarai punsiba khonjelgado nikli pomnamak oiduna so aigi babo waraudaba ngamla ngakpibasu ngamla aigidi ipa leitre ai nangbu masak khangde imai jabo
Miraiꯕꯒꯤ miraiba, punsi chupa, miraikro. Pumnamak aigi iralne, noi amatagi maral na tiye. Ngangnariba mayamdo, Ningthoina taba ngamdreduna hairakpani. Ningthoi sa punsibagi managda changsilai, aduga punsibagi khuttu tapna pairaga. Imagi punsiba, pumnamaki haurakpamde, namaini. Nang pabung solande, ichi solande. Maraksida lalibase, aine punsiba. Asi hairaga Ningthoina matam kuina losinuna thamkraba wari pumba amata chithadana lirai. Wari do liba loirakpada Ningthoi do hik kapi. Numitudagi imana maram oiraga nangi nungsi chanana leiramba nangi pabunga namaga so kangkhong chainaki. Aduga imagi punsiba nangi pabungbo lana lauganu. Ichega nanga mangkiba numitudagi ngasi phauba aigi chapaka sana namana chabo mafam kadaida leige aina sonkidaba numit amata yaukidri. Delige mafam ayamba koi chatana thikibane. Phangmalaktabadagi Manipurda kayarak thoktuna thiba yaba thikibane. Adubo wasak chitpi ichena chiksinna lotkibana thifam khakidabane. Nanglani Ningthoi lalibadi ichene. Ichena wakal thinbi oirubagine. Lakiye aikhoibu thiba lakibane. Aisu khangi Lord ki yauna Lord ki bane. Adubo ngasidi ai mai thire Ningthoi. Ngasidi ai noigi mafamta mai thire. Ima kari karamba wari bono. Aina achumbani na lawgadoriba. Ai lamhangnare ima. Nachabo amukta gyan pahanbiro ima. Imagi sana. Nang imabu ngakpiyup ko. Pumnamak ichagi khalaga. Imana minamkibane. Imana nongma nangi pabungi maramda likiba warido aranba ngaktane. Nangni imabu thadokduna chatkidra pakhatjabagi imana oidaba ngakre. Atubu imagi sana nangi pabungbo lana lauganu. Nangi pabungna nangbu yam khanjabane. Nungsibane. Pumnamak imana wakal thenbi oirubagi kainakibane. Nang pabungbu kawo imagi sana nang pabungbu kawo. Punsiba pi thanglaba chuktaraba mamit aniduna nandoda nungsina yengnaga honjel nikli mapabu kaujarei. Pabung nacha yam lankre. Nachabo amuktadi ngakpiyo pabung. Nando machabu konsenbi. Pabungi pakasana. Icha landiye. Ichade pabungi sanade. Pabung na lanbane. Nandoga punsibaga konsinaraga kapado obada lesemba Ningthoido onsilaga. Ima atudi bai punsibase aigi iyambaro. Ningthoi mangagdunom lae. Lembiso leisimbagi wahangi paukhom mana oina khumlae. Imagi leisimba mane. Nangi na yambane tamo kawo leisimba nangi tamone. Leisimba su tamna changsilae aduga nandoga punsibagagi managda leplaga. Tamo imaga igabu mirai biganu ko. Nakhoi ginarakta ima icha sohinganbiu. Ima ichagi changjafam bibiu tamo. Asi hairaga leisemba aniduda yenglaga tingak leptuna lei. Nandoga punsibaga so kolibadu thadoknai aduga leisembada yenglei. Iyambagi leisemba nayambadi chetlage. Nataima amadi ima pabungbo nangna chetna namkonbiu ko. Adumaina haiganu tamo. Aidi tamogi narem khakina nauni. Aigi kidni nama tamoda pinaba tis tawba loirabane. Hayeng magjaladabane. Ichilinaw punna nungsi chanana hingminagadabane tamo. Nang wakal sontagano. Asi haraga leisembana punsibabu konsili. Karigi ichana pigani. Ipalairu sidi. Ichagidamak ipana pigani. Ipalairu ngaida aigi ichani tubum nam sokpa yaron. Nasaidagi mapa macha machin mana konsinaduna yam nungsinana kapminaribadu uraga
ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯊꯃꯣꯏꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯀꯞꯆꯔꯤꯕ ꯑꯍꯦꯟꯕ ꯀꯥꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯌꯦꯡꯂꯒ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ, ꯗꯥꯆꯧꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯤꯕ? ꯑꯩꯕꯨ ꯗꯥꯆꯧꯕꯒꯤ ꯅꯅꯥꯎ ꯍꯦꯟꯕ ꯅꯠꯇ꯭ꯔꯕꯣ? ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯗꯥꯆꯧꯕ, ꯗꯥꯝꯕꯥꯒ ꯅꯪꯒꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯏꯆꯦꯜꯗꯨꯗ ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯗꯥꯝꯕꯥ, ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯗꯥꯆꯧꯕ꯫ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯀꯥꯗꯨꯗꯒꯤ ꯇꯞꯅ ꯊꯣꯔꯛꯄ ꯍꯧꯏ꯫ ꯑꯍꯦꯟꯕ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯗꯨꯕꯣ? ꯅꯪꯁꯨ ꯗꯥꯆꯧꯒꯤ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯅꯤ ꯂꯩꯔꯕꯅꯤ, ꯅꯪꯒꯤꯅ ꯅꯌꯥꯝꯕ ꯑꯅꯤ ꯂꯩꯔꯕꯅꯤ꯫ ꯂꯥꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯄꯦꯟꯅ ꯀꯣꯟꯅꯁꯤ ꯂꯥꯛꯑꯣ꯫ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯅ ꯂꯣꯏꯈꯤꯕꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯂꯣꯏꯈꯤꯅꯤ, ꯇꯝꯕ ꯉꯝꯗꯤꯌꯦ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯍꯦꯟꯕꯁꯨ ꯃꯃꯩꯗꯨ ꯐꯠ ꯂꯩꯊꯣꯔꯛꯑꯒ, ꯗꯥꯆꯧꯕ! ꯑꯍꯦꯟꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯅꯤꯗꯨꯒ ꯀꯣꯟꯁꯤꯟꯅꯩ꯫ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯟꯗꯣꯅ, ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣꯁꯤ, ꯅꯌꯥꯝꯕꯁꯦ ꯋꯥꯔꯅꯤꯅꯦ, ꯍꯌꯦꯡ ꯐ꯭ꯂꯥꯏꯠ ꯇꯣꯡꯒꯗꯧꯔꯤꯕꯅꯤ, ꯃꯁꯥꯁꯦ ꯌꯥꯝ ꯋꯥꯍꯜꯂꯅꯨ꯫ ꯅꯟꯗꯣ ꯑꯃꯨꯛ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯒ, ꯂꯩꯃ, ꯏꯆꯥ ꯄꯀꯥꯁꯅꯥꯒꯤ ꯏꯃꯧꯗꯤ ꯀꯗꯥꯏ? ꯏꯃꯧꯒ ꯃꯁꯛ ꯈꯪꯅꯒꯦ? ꯂꯦꯝꯕꯤ ꯉꯁꯥꯏꯗꯒꯤ ꯂꯥꯏꯖꯒ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯤ, ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯂꯦꯝꯕꯤꯅ ꯌꯦꯡꯂꯛꯄꯗ ꯂꯥꯏꯖꯗꯤ ꯃꯃꯤꯠ ꯃꯃꯥꯏ ꯄꯨꯡꯄꯣꯝ ꯄꯣꯡꯂꯒ ꯐꯛꯂꯥꯡꯗ ꯉꯥꯔꯒ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯅꯣꯡ ꯅꯣꯛꯅꯤꯡꯕ ꯄꯣꯛꯏ꯫ ꯂꯦꯝꯕꯤꯅ ꯃꯃꯧꯕꯨ ꯀꯧꯁꯤꯟꯕꯤꯔꯛꯏ꯫ ꯏꯃꯥꯒꯤ ꯂꯥꯏꯖ, ꯅꯪ ꯄꯥꯕꯨꯡꯒ ꯅꯃꯥꯒꯁꯦ ꯈꯨꯔꯨꯝꯕ ꯂꯥꯎꯅꯦ꯫ ꯂꯥꯏꯖꯁꯨ ꯃꯁꯥꯗꯨ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯂꯒ ꯃꯀꯣꯛꯇꯣ ꯐꯤꯅ ꯈꯤꯇꯪ ꯀꯨꯞꯂꯒ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯂꯥꯛꯑꯒ ꯅꯟꯗꯣꯒꯤ ꯃꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯄꯥꯕꯨꯡ, ꯅꯆꯥ ꯉꯁꯥꯏꯈꯩ ꯐꯤꯜꯝ ꯌꯦꯡꯂꯒ ꯀꯞꯂꯤꯉꯩꯗ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ, ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯄꯥꯕꯨꯡ꯫ ꯂꯥꯏꯖꯁꯨ ꯅꯣꯝꯊꯔꯛꯀꯦ ꯇꯧꯏ꯫ ꯅꯟꯗꯣꯁꯨ ꯂꯥꯏꯖꯒꯤ ꯐꯤꯕꯝꯗꯨꯗ ꯌꯥꯝ ꯄꯥꯈꯠꯅ, ꯑꯦ ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯟꯊꯒꯅꯨ, ꯏꯁꯨ ꯋꯥꯅꯤꯅꯦ꯫ ꯂꯥꯏꯖꯁꯨ ꯇꯞꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ, ꯏꯃꯥꯁꯦ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯥꯏꯖꯗꯨ ꯍꯟꯗꯛꯇꯤ ꯅꯣꯟꯊꯗ꯭ꯔꯤ, ꯃꯄꯨꯅ ꯍꯥꯏꯕ ꯏꯟꯕꯤ ꯃꯃꯧ ꯑꯣꯏꯔꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯂꯦꯞꯄꯒ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯞ ꯇꯧꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯒ ꯅꯃꯁꯇꯦꯒꯤ ꯐꯤꯕꯝꯗꯒ ꯇꯧꯏ꯫ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯈꯪꯅꯣꯡ ꯅꯣꯛꯈꯤꯕ ꯈꯪꯍꯧꯗꯦ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ꯫ ꯃꯦꯝꯊꯣꯏꯁꯨ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ, ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ, ꯌꯥꯝꯅꯁꯨ ꯆꯝꯕ ꯃꯥꯜꯂꯤꯗ꯫ ꯂꯥꯏꯖꯁꯨ ꯈꯨꯝꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯐꯠ ꯈꯨꯝꯂꯛꯏ꯫ ꯑꯍꯨ ꯏꯃꯥꯁꯤ, ꯑꯩꯗꯤ ꯌꯥꯝ ꯆꯝꯕꯅꯤ, ꯑꯗꯨꯅꯕꯨ ꯊꯥꯎ ꯉꯧꯕ ꯏꯟꯁꯥꯡ ꯀꯌꯥ ꯄꯥꯝꯖꯗꯦ, ꯆꯝꯐꯨꯠꯀꯨꯝꯕ ꯀꯥꯡꯁꯣꯏꯒꯨꯝꯕꯅ ꯄꯥꯝꯖꯩ, ꯑꯗꯨꯅ ꯏꯁꯥꯁꯦ ꯄꯨꯝꯆꯝ ꯆꯝꯃꯤꯅꯤ꯫ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯣ ꯑꯃꯨꯛꯀꯁꯨ ꯅꯣꯛꯏ꯫ ꯂꯥꯏꯖꯗꯤ ꯊꯧꯁꯥꯕꯤꯕ ꯅꯠꯇꯦ, ꯋꯥꯈꯜꯗ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯨꯟꯁꯤꯕꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯀꯥꯔꯟ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯗꯥꯝꯆꯥ, ꯅꯪꯅ ꯗꯦꯜꯂꯤꯗꯒꯤ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯅꯆꯥ ꯑꯅꯤꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯔꯛꯎꯀꯣ꯫ ꯄꯨꯟꯁꯤꯕꯗ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯩꯁꯦꯝꯕꯅ ꯑꯣꯏꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯂꯩꯔꯛꯀꯦ ꯏꯇꯩꯃ ꯃꯆꯥ꯫ ꯂꯥꯏꯖꯅ, ꯂꯩꯁꯦꯝꯕ, ꯄꯛꯈꯤꯗ꯭ꯔꯦꯗ꯫ ꯃꯆꯥ ꯄꯛꯀꯅꯨ, ꯏꯇꯩꯃ ꯈꯛ ꯀꯧ, ꯃꯤꯅ ꯇꯥꯔꯒ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯟꯕ ꯃꯥꯟꯈꯤꯅꯤꯅꯦ꯫ ꯅꯟꯗꯣ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯏ꯫ ꯌꯥꯏ, ꯑꯩꯒꯤ ꯏꯃꯧ ꯌꯥꯏ, ꯂꯩꯁꯦꯝꯕ ꯅꯪ ꯏꯀꯥꯏꯅꯤ, ꯈꯨꯝꯕ ꯉꯝꯂꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯦ꯫ ꯅꯟꯗꯣꯅ ꯊꯤꯟꯊꯕ ꯇꯧꯔꯒꯨꯝꯁꯦ ꯍꯥꯏꯕꯗꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯗꯦꯜꯂꯤ ꯆꯪꯕ ꯇꯥꯔꯦ꯫ ꯃꯦꯝꯊꯣꯏꯗꯤ ꯆꯠꯁꯤ ꯌꯥꯗ꯭ꯔꯦ, ꯂꯥꯏꯖꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯦ꯫ ꯗꯦꯜꯂꯤ ꯆꯠꯂꯝꯗꯥꯏꯒꯤ ꯑꯌꯨꯛꯇꯨꯅꯤ, ꯂꯥꯏꯖꯗꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯄꯨꯟꯁꯤꯕꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯉꯥꯡ, ꯅꯪ ꯐꯖꯅ ꯂꯩꯌꯨꯀꯣ, ꯀꯥꯗꯒꯤ ꯀꯨꯝꯊꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯀꯨꯝꯊꯒꯅꯨ꯫ ꯌꯦꯁ ꯁꯔ, ꯄꯪꯆꯥꯗꯁꯨ ꯆꯥꯁꯤꯟꯒꯅꯨ, ꯅꯥꯅꯤ꯫ ꯃꯃꯥꯁꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏꯕ, ꯂꯩꯒꯦꯕ꯫ ꯑꯗꯣ ꯗꯥꯝꯆꯥ, ꯅꯪꯒꯤ ꯅꯆꯥ ꯑꯅꯤꯁꯤꯅ ꯌꯥꯗ꯭ꯔꯗꯤ ꯑꯗꯨꯝ ꯆꯥꯔꯦ, ꯗꯥꯝꯆꯥ ꯅꯥꯕ ꯊꯨꯅ ꯐꯔꯒ ꯂꯥꯛꯎꯀꯣ꯫ ꯐꯔꯗꯣꯏꯅꯤ꯫ ꯑꯗꯣ ꯑꯉꯥꯡ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯗꯥꯝꯆꯥ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯥꯏꯖ ꯀꯞꯇꯅꯕꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯂꯛꯇ꯭ꯔꯦ, ꯃꯈꯣꯜꯒꯗꯨ ꯅꯤꯛꯂꯤ꯫ ꯗꯥꯝꯆꯥ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯏꯃꯥꯝꯆꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯎꯀꯣ꯫ ꯀꯞꯄꯤꯔꯣ? ꯀꯞꯀꯅꯨꯁꯦ,
ꯑꯋꯥꯕ ꯁꯔꯨꯛ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯍꯧꯔꯗꯕꯅꯤ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯑꯉꯥꯡꯕꯨ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯏ ꯑꯣꯍꯣ ꯑꯉꯥꯡ ꯃꯆꯥꯎ ꯂꯥꯏꯟꯗꯨꯁꯨ ꯅꯨꯡꯁꯤꯅ ꯍꯥꯎꯋꯣ ꯅꯪꯁꯤ ꯈꯨꯗꯣꯜ ꯇꯧꯔꯛꯑꯣ ꯑꯗꯨꯗꯤ ꯂꯥꯏꯟꯗꯨꯁꯨ ꯃꯔꯩ ꯇꯧꯗꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯕ ꯏꯜꯂꯤ ꯆꯤꯟꯕꯥꯜꯗꯣ ꯐꯣꯟꯗ ꯊꯝꯂꯒ ꯌꯥꯔꯕ ꯗꯥꯝꯆꯥ ꯌꯥꯔꯦ ꯑꯉꯥꯡ ꯗꯥꯝꯆꯥ ꯊꯝꯂꯒꯦꯀꯣ ꯑꯩ ꯗꯥꯝꯆꯥ ꯐꯣꯟꯗꯣ ꯊꯝꯅꯈ꯭ꯔꯦ ꯂꯥꯏꯖꯗꯣ ꯍꯤꯛ ꯀꯞꯆꯩ ꯑꯁꯣꯝꯗꯁꯨ ꯔꯥꯁꯤ ꯃꯦꯝꯊꯣꯏ ꯊꯕꯥ ꯁꯅꯥꯍꯁꯨ ꯄꯨꯟꯁꯤꯕ ꯍꯣꯏꯕꯨ ꯊꯤꯟꯕ ꯂꯥꯛꯏ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯗꯨꯅ ꯑꯍꯦꯟꯕꯒ ꯂꯩꯁꯦꯝꯕꯒꯅ ꯄꯨꯟꯁꯤꯕꯕꯨ ꯁꯝꯕꯤꯗꯨꯅ ꯃꯦꯝꯊꯣꯏꯗ ꯈꯨꯔꯨꯝꯍꯜꯂꯤ ꯃꯦꯝꯊꯣꯏꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯒ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯨꯗ ꯃꯌꯥꯗꯨꯅ ꯀꯛ ꯆꯤꯛꯄꯤꯔꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯆꯤꯟ ꯅꯅꯥꯎ ꯏꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯨꯀꯣ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕ ꯑꯣꯏ ꯃꯃꯥꯁꯤ ꯂꯩꯁꯦꯝꯕꯁꯨ ꯈꯨꯔꯨꯝꯂꯛꯏ ꯃꯦꯝꯊꯣꯏꯁꯨ ꯄꯨꯟꯁꯤꯕꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯏꯃꯥꯒꯤ ꯁꯅꯥ ꯅꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯀꯜꯂꯨꯀꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯆꯤꯟ ꯅꯅꯥꯎ ꯍꯜꯂꯛꯎꯀꯣ ꯑꯣꯏ ꯏꯃꯥ ꯃꯦꯝꯊꯣꯏ ꯂꯦꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯆꯥ ꯑꯅꯤꯁꯦ ꯏꯆꯦꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯕꯅꯤ ꯏꯆꯥ ꯑꯅꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯆꯦꯅ ꯈꯨꯠ ꯁꯝꯕꯤꯔꯒ ꯍꯟꯕꯤꯔꯛꯎꯀꯣ ꯂꯦꯝꯕꯤꯁꯦ ꯀꯞꯂꯤ ꯏꯆꯦꯒꯤ ꯃꯦꯝꯊꯣꯏ ꯏꯆꯦꯅ ꯏꯆꯥ ꯑꯅꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤꯌꯦ ꯃꯦꯝꯊꯣꯏꯁꯨ ꯀꯞꯄꯤ ꯂꯦꯝꯕꯤꯁꯨ ꯏꯜꯂꯤꯕ ꯐꯤꯒꯤ ꯐꯤꯖꯤꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯅꯕ ꯂꯥꯛꯅꯔꯤ ꯅꯟꯗꯣꯅ ꯃꯦꯝꯊꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯃꯦꯝꯊꯣꯏ ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯃꯧꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯠꯇ꯭ꯔꯁꯨ ꯏꯆꯦꯒ ꯃꯣꯏ ꯄꯥꯕꯨꯡꯒ ꯆꯠꯂꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩꯌꯦ ꯏꯃꯧꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯑꯩ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯝꯒꯦ ꯃꯃꯥꯁꯦ ꯑꯉꯥꯡꯗꯣ ꯌꯥꯝ ꯐꯤꯡꯕꯅꯦ ꯃꯃꯥꯁꯤꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯃꯦꯝꯊꯣꯏ ꯉꯛꯅ ꯍꯥꯏꯃ ꯑꯉꯥꯡ ꯍꯩꯗꯤ ꯀꯅꯥꯅꯣ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯠ ꯈꯨꯝꯂꯛꯏ ꯑꯣ ꯅꯃꯧ ꯅꯨꯄꯤꯗꯨꯅꯤꯅꯦꯍꯦ ꯅꯆꯥ ꯅꯨꯄꯥꯅ ꯑꯉꯥꯡ ꯀꯧꯕꯅꯤ ꯃꯦꯝꯊꯣꯏ ꯃꯦꯝꯊꯣꯏꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯏꯍꯦ ꯑꯩꯗꯤ ꯒ꯭ꯌꯥꯟꯒ ꯇꯥꯔꯨꯗ꯭ꯔꯦꯗꯅ ꯍꯣꯏ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕ ꯏꯁꯥꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯅꯦ ꯅꯆꯥ ꯑꯅꯤꯒꯤ ꯁ꯭ꯋꯦꯁꯇꯤ ꯌꯥꯎꯕ ꯅꯪꯅꯕ ꯊꯣꯔꯛꯎꯀꯣ ꯃꯦꯝꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯍꯔꯥꯎꯖꯩ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕ ꯍꯣꯏꯁꯨ ꯆꯦꯛ ꯄꯣꯁꯇ ꯆꯦꯛ ꯇꯧꯍꯜꯂꯒ ꯃꯔꯤ ꯆꯟꯈ꯭ꯔꯦ ꯃꯦꯝꯊꯣꯏꯁꯨ ꯃꯄꯤ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯗꯦꯜꯂꯤ ꯌꯧꯔꯦ ꯔꯟꯕꯤꯔꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄꯨꯟꯁꯤꯕꯒ ꯂꯩꯁꯦꯝꯕꯒ ꯇꯦꯁ ꯇꯧꯕ ꯌꯥꯕ ꯇꯧꯏ ꯇꯦꯁ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯂꯩꯁꯦꯝꯕ ꯑꯣꯄꯔꯦꯁꯟ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯕꯦꯗ ꯑꯅꯤꯗꯨꯗ ꯇꯨꯝꯂꯒ ꯂꯩ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯃꯅ ꯊꯣꯔꯛꯂꯒ ꯄꯦꯁꯦꯟꯒꯤ ꯄꯦꯔꯦꯟ ꯑꯣꯏꯔꯒꯗꯤ ꯑꯝꯇ ꯆꯪꯕꯤꯔꯣ ꯑꯍꯦꯟꯕꯒ ꯔꯟꯕꯤꯔꯒꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯅꯟꯗꯣꯒ ꯂꯦꯝꯕꯤꯒꯁꯨ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯅꯤꯗꯨꯗ ꯐꯝꯊꯩ ꯗꯣꯛꯇꯔꯅ ꯁꯥꯏꯟ ꯇꯧꯅꯕ ꯆꯦꯗꯣ ꯅꯟꯗꯣꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯛꯏ ꯅꯟꯗꯣ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯏ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯁꯥꯏꯟꯗꯣ ꯃꯆꯥ ꯑꯅꯤꯒꯤ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗꯅꯤ ꯈꯜꯂꯨꯕꯗ ꯃꯈꯨꯠꯇꯨꯅ ꯄꯦꯟꯗꯣ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯤ ꯂꯦꯝꯕꯤꯗ ꯌꯦꯡꯂꯛꯏ ꯂꯦꯝꯕꯤꯁꯨ ꯅꯟꯗꯣꯗ ꯌꯦꯡꯉꯤ ꯅꯟꯗꯣꯒꯤ ꯈꯨꯠꯇꯨꯗ ꯂꯦꯝꯕꯤꯒꯤ ꯈꯨꯠꯇꯨꯅ ꯆꯦꯅ ꯄꯥꯏꯁꯤꯜꯂꯛꯏ ꯅꯟꯗꯣꯁꯨ ꯃꯈꯨꯠꯇꯨ ꯊꯛ ꯅꯤꯛꯇꯨꯅ ꯄꯦꯟꯗꯣ ꯇꯞꯅ ꯄꯥꯏꯔꯒ ꯁꯥꯏꯟꯗꯨ ꯇꯧꯏ ꯁꯥꯏꯟ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯕꯦꯗ ꯑꯅꯤꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯂꯦꯝꯕꯤꯗꯨ ꯕꯦꯗ ꯑꯅꯤꯒꯤ ꯃꯌꯥꯏꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯂꯩꯁꯦꯝꯕꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯂꯩꯁꯦꯝꯕꯒꯤ ꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯃꯌꯥꯗ ꯈꯤꯇꯪ ꯆꯤꯛꯂꯒ ꯀꯞꯂꯤ ꯏꯃꯥꯒꯤ ꯂꯩꯁꯦꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯏꯆꯥꯅ ꯅꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯀꯜꯂꯨꯀꯣ ꯂꯩꯁꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ ꯂꯦꯝꯕꯤꯅ ꯂꯩꯁꯦꯝꯕꯒꯤ ꯃꯀꯣꯛꯇꯨꯗ ꯅꯥꯟꯊꯕꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯛꯂꯛꯂꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯒꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤ ꯃꯈꯨꯠꯇꯁꯨ ꯃꯌꯥꯅ ꯆꯤꯛꯄꯤꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯛꯑꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯄꯨꯟꯁꯤꯕꯒꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤ ꯃꯈꯨꯠꯇꯁꯨ ꯃꯌꯥꯅ ꯆꯤꯛꯄꯤꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯏꯗꯨꯗ ꯅꯥꯜꯂꯒ ꯏꯃꯥꯒꯤ ꯁꯅꯥ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯔꯣꯏꯌꯦ ꯅꯪꯒꯤ ꯅꯅꯥꯎ ꯂꯩꯁꯦꯝꯕꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯗꯣꯔꯕꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ
ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯏꯃꯥꯒꯤ ꯁꯅꯥ ꯄꯨꯟꯁꯤꯕ ꯈꯣꯟꯖꯦꯜꯗꯣ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯏꯃꯥ ꯀꯞꯀꯅꯨ ꯂꯦꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯔꯨꯝꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ ꯂꯦꯝꯕꯤ ꯊꯣꯛꯈꯤꯕꯒ ꯅꯟꯗꯨ ꯑꯃꯨꯛ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯒ ꯂꯩꯁꯦꯝꯕꯒ ꯑꯅꯤꯗꯨꯅ ꯇꯨꯝꯂꯤꯕ ꯕꯦꯗ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯨꯗ ꯂꯦꯞꯄꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠ ꯌꯦꯠꯇꯨꯒ ꯂꯩꯁꯦꯝꯕꯒꯤ ꯈꯨꯠ ꯑꯣꯏꯗꯨꯒ ꯄꯥꯏꯔꯒ ꯅꯟꯗꯣ ꯃꯈꯣꯜꯒꯗꯨ ꯅꯤꯛꯂꯤ ꯏꯄꯥꯒꯤ ꯄꯀꯥꯁꯅꯥ ꯏꯄꯥꯒꯤ ꯂꯩꯁꯦꯝꯕ ꯏꯄꯥꯅ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯁꯝꯖꯤꯟꯕꯤꯔꯤꯕ ꯈꯨꯠꯁꯦ ꯊꯥꯗꯣꯛꯅꯕ ꯌꯥꯗꯦꯀꯣ ꯅꯟꯗꯣ ꯄꯨꯟꯁꯤꯕꯗ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯄꯥꯒꯤ ꯄꯀꯥꯁꯅꯥ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯀꯅꯨꯀꯣ ꯅꯆꯤꯟ ꯅꯅꯥꯎ ꯃꯥꯏ ꯄꯥꯛꯅ ꯈꯨꯠꯁꯝꯅꯗꯨꯅ ꯍꯔꯥꯎ ꯏꯄꯥꯒꯤ ꯃꯪꯗ ꯊꯣꯔꯛꯎꯀꯣ ꯏꯆꯥ ꯑꯅꯤꯃꯛ ꯑꯃꯠꯇ ꯁꯣꯏꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥ ꯑꯅꯤꯒꯤ ꯈꯨꯠꯇꯨ ꯁꯝꯖꯤꯟꯕꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯅꯟꯗꯣꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯂꯩꯁꯦꯝꯕꯗ ꯌꯦꯡꯂꯛꯏ ꯂꯩꯁꯦꯝꯕꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ ꯑꯅꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯟꯖꯥꯗꯨꯗ ꯅꯔꯁ ꯈꯔ ꯆꯪꯂꯛꯂꯒ ꯂꯩꯁꯦꯝꯕꯒ ꯄꯨꯟꯁꯤꯕꯒꯕꯨ ꯑꯣꯇꯤ ꯔꯨꯝꯗ ꯏꯟꯁꯤꯟꯈꯤ ꯃꯄꯥꯅ ꯁꯝꯖꯤꯟꯕꯤꯔꯛꯄ ꯈꯨꯠ ꯑꯅꯤꯗꯨꯁꯨ ꯊꯥꯗꯣꯛꯅꯗꯕꯤ ꯑꯗꯨꯃꯛ ꯑꯣꯄꯔꯦꯁꯟ ꯔꯨꯝꯗꯨꯗ ꯆꯪꯁꯤꯟꯈꯤ ꯑꯁꯣꯝꯗ ꯃꯦꯝꯊꯣꯏꯁꯨ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯔꯥꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯩꯐꯝ ꯈꯔꯗ ꯆꯠꯇꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯏꯁꯣꯔꯗ ꯅꯤꯖꯔꯤ ꯊꯝꯕꯥꯜꯒ ꯁꯅꯥꯍꯟꯒꯁꯨ ꯂꯥꯏꯖꯕꯨ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯂꯩꯔꯤ ꯂꯥꯏꯖꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗꯨꯒꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯩ ꯊꯕꯥꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯕꯁꯨ ꯂꯥꯏꯖꯗꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯄꯒ ꯂꯩꯔꯤ ꯃꯦꯝꯊꯣꯏꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯒ ꯍꯜꯂꯛꯂꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯥꯏꯖꯅ ꯐꯃꯨꯡꯗ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯦꯝꯊꯣꯏꯁꯨ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯥꯏꯖ ꯀꯩꯅꯣꯅꯦꯍꯦ ꯅꯪꯅ ꯀꯞꯄꯤꯗꯦ ꯏꯃꯧ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯄꯣꯠ ꯌꯦꯡꯈꯠꯂꯛꯏ ꯑꯗꯨꯒ ꯃꯦꯝꯊꯣꯏꯗ ꯀꯣꯟꯁꯤꯜꯂꯒ ꯀꯞꯉꯥꯡ ꯇꯧꯔꯒ ꯃꯃꯥꯁꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯩꯒꯤ ꯗꯥꯝꯆꯥꯗꯣ ꯀꯔꯤꯝ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯩ ꯂꯩꯐꯝ ꯈꯪꯗꯤꯌꯦ ꯃꯃꯥꯁꯦ ꯃꯦꯝꯊꯣꯏꯁꯨ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯂꯥꯏꯖꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨꯁꯤ ꯏꯆꯥ ꯄꯨꯟꯁꯤꯕ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯪ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯃꯇꯝ ꯅꯠꯇꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯀꯣꯜꯂꯤꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯍꯜꯂꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯄꯤꯗꯨ ꯃꯦꯝꯊꯣꯏꯅ ꯇꯩꯊꯣꯛꯄꯤꯔꯒ ꯉꯥꯏꯈꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯂꯥꯏꯖ ꯍꯤꯛꯇꯨꯅ ꯆꯥꯗ꯭ꯔꯤ ꯃꯃꯥꯁꯤ ꯑꯩ ꯗꯥꯝꯆꯥꯒꯤ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯛ ꯆꯥꯔꯣꯏꯌꯦ ꯃꯃꯥꯁꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯊꯕꯥꯁꯨ ꯋꯥ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯕꯅꯤ ꯏꯆꯦ ꯑꯩꯅ ꯌꯥꯗꯦ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯅꯝ ꯌꯥꯝ ꯀꯟꯕꯅꯤ ꯏꯃꯥꯒꯤ ꯂꯥꯏꯖ ꯅꯪ ꯄꯥꯈꯠꯀꯅꯨꯁꯦ ꯏꯆꯥ ꯑꯅꯤꯗꯣ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ ꯁꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤꯁꯦ ꯏꯁꯨ ꯑꯅꯤꯗꯣ ꯆꯥꯛ ꯂꯥꯝꯅꯕꯅꯤꯅꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯦꯝꯊꯣꯏꯁꯨ ꯊꯕꯥꯗ ꯑꯣꯟꯁꯤꯜꯂꯒ ꯊꯕꯥ ꯂꯥꯏꯖꯒꯤ ꯆꯥꯛꯇꯣ ꯂꯧꯕꯤꯔꯨꯔꯣ ꯏꯃꯧꯁꯦ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯁꯤ ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤ ꯑꯍꯣꯏ ꯂꯧꯔꯒꯦ ꯏꯆꯦ ꯊꯕꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯊꯣꯏꯁꯨ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯛꯏ ꯊꯕꯥꯅ ꯆꯥꯛꯇꯨ ꯄꯨꯔꯛꯏ ꯃꯦꯝꯊꯣꯏꯁꯨ ꯐꯝꯂꯝꯕꯗꯣ ꯍꯧꯒꯠꯀꯦ ꯇꯧꯏ ꯂꯥꯏꯖꯅ ꯃꯦꯝꯊꯣꯏꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯔꯒ ꯀꯗꯥꯏꯗꯅꯣ ꯃꯃꯥꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯨꯝ ꯂꯩꯕꯤꯌꯨ ꯑꯩ ꯏꯁꯥꯁꯦ ꯇꯧꯐꯝ ꯈꯪꯗꯤꯌꯦ ꯌꯥꯝ ꯄꯥꯈꯠꯂꯦ ꯍꯣꯏꯕ ꯑꯩ ꯀꯩꯁꯨꯝ ꯆꯠꯂꯣꯏꯌꯦ ꯈꯨꯠ ꯍꯥꯝꯃꯨꯒꯦ ꯇꯧꯕꯅꯤ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯊꯣꯏꯁꯨ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ ꯂꯥꯏꯖꯒ ꯊꯕꯥꯒꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯦꯝꯊꯣꯏꯁꯨ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯑꯒ ꯊꯕꯥꯗꯒꯤ ꯆꯥꯛꯇꯨ ꯂꯧꯔꯒ ꯂꯥꯏꯖꯗ ꯆꯥꯛꯇꯨ ꯏꯟꯕꯤꯔꯛꯏ ꯃꯦꯝꯊꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯎꯕꯗ ꯂꯥꯏꯖꯁꯨ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯃꯃꯥꯁꯦ ꯏꯆꯦ ꯅꯪꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯁꯦ ꯎꯕꯗ ꯑꯩ ꯄꯦꯜꯂꯤ ꯏꯆꯦ ꯀꯔꯤꯅꯣꯅꯦꯍꯦ ꯊꯕꯥ ꯏꯃꯧꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯉꯣꯜꯒꯨꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤꯅꯦꯍꯦ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ ꯏꯁꯨ ꯑꯅꯤꯗꯣ ꯅꯤꯡꯉꯥꯏ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯁꯦ ꯂꯥꯏꯖ ꯃꯦꯝꯊꯣꯏꯁꯨ ꯆꯥꯛꯇꯨ ꯂꯥꯏꯖꯗ ꯏꯟꯕꯤꯔꯤ ꯂꯥꯏꯖꯁꯨ ꯅꯣꯛꯃꯤ ꯆꯥꯛꯇꯨ ꯆꯥꯔꯤ ꯑꯁꯣꯝꯗꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯕꯒꯤ ꯂꯥꯏꯠꯇꯨꯁꯨ ꯑꯣꯐ ꯇꯧꯈ꯭ꯔꯦ
Mapanda layriba misingdo wakaldo nik launa layri. Tanjaduda rumduso thong hangdorai Ranbir so yam thona chensilaklaga. Doctor Ranbir, mai bagli. Wabiruranu. Ranbir na wamaka tadringai Dr. Dona Ranbir ki lemjumda pairaka hairikpani. Dr. Giwado tabada lembidi nandoda patikonsilai. Makhoi babu, ichani asengam yaudri. Mai bagli. Aigi ichasana, mama aibo, thadokduna chalaroye makhoi babu. Asi hairaga lembi kapi nandoso magiloina vibu thimjinbirai. Karigi kaplibanu ne, kapkanu se. Haujikti kapkadabanati. No kadabane. Aigi chani kaisu tawdri. Ai sirasu yare ne heilaima. Ahin baga Ranbir kadi anidugi matawduda nagni naduna lay. Ranbir na Enba, akhoi ni sa konsinasi, ni konsinakre. Ranbir ki karandu tabada nandoga lembi kadu pat handok nay. Nando na Ranbir, nang na matong chadabase, chadidako. Matang gini da pabong. Is, why masang he pamo? Da chobo so kasum dawdrabani na ne, horin dagidi source sang na amuk tohon tharagi. Holo, icha Ranbir ka, icha henbaga yang wajaraban. Icha ani layramdrabadi, hipa mama tarama. Aina, masak manay, wakal yam chanay hena khaleba. Moidi lasta, machin maram oiramboy wanida. Ranbir, asam oiramdre anisi. Anido giwaduda nandoga nembiga dinoi Ranbir sumakha darai. Ima, Aujikdi pakhaningai khotkaningai kaisu leidrabanina aikhoi so ngarang handagi charam thalang khangdri kainomta charukige ima hoige sulerake. Ranbir gi wadu tabada nandoso magi waletagi ising chapi ani puthokrai. Sesi, Ngasidi ipa yam harawi. Ichani na janingbado leiragane nabuk kaiba makai charuro. Nando na paisa du Ranbir dapi Ranbir paisa du lawdabida Yarani ye pabong. yadi. Ichani leirambagi nasis iyoraibanine. Ranbir, laukshilune, ikairano. Paisa du lawdade pabungna nungairoye. Lausilone he, Ranbir nangbo. Ranbir su paisa du lawraga ahenbaga ngangna duna thokre. Nando ga lembi khakta leihori. Nando lembi da munna yinglaga hoithongdo mong hadana. Leima, Nangbo igi ichapa kasanagi mama oina phangjabase aigi laibak phabani. Moi babo, aina lankiba, soikiba ngaktane. Haukraba wari singdo amuk puthokpiranu ba kaidauke. Nangumi mamadi malimsida atangbani. Mapa aigi thongdang machet amata yaudana. Nangni ichabo matik chana yuklambase ai ngakta ngamde leima. Adumna haibiganu makhoi babo. Ngasi ichale sembal heiramdrabadi aigi icha sanase aikhoi pumnamakbo thadokduna chaklambasu yai. Mani ichale sembana mayambagi thawai kanbibani. Ado leima, nang memthoida lanu khalanu ko. Aina matamduda wakhal thenbi oirupana. Ngasidi isorna ingonda dandi pibibani. Ngasidi ai memthoigi mafamda maithiri moi babu. Sidagidi yumduda aikhoi punna leiminarasi. Leiradawani. Asuk sangba punsisi nanga icha sanaga amuktangdi thingnaraga taibang pansi thadoklagena khanjakibani leima. Lembi nandoda nungaitana yinglaga Makhoi babo, leima aidi ngasai khibu tasilude makhoi babung haiba. Nandona lembida phagdi dawrakpani. Adu kawbubu kaidawrage. Nangna yambung chau kawbuduna hena nungsida leima. Haujikti nasubudorabani yam paktriko. Aduna aiso memthoi matau tamnini. Aduga makhoi babungna leima kawbada kawbiranu. Mafamduga chanaba ming lembi haina sum kawbiro. Oh, kawjarage. Asi hairaga anidu nokminai. Asumna wajaramba mayamdo haujikti loina koknakre. Operation loiraba matung numit 10 muk leiraga Ranbir su luhonglamdai oibaga ahenbaso punsibagi thabak mayamdo thadokpa yandabaga ahenbaga Ranbirga Manipurda thorakre.